ngasi di thamoi se yamna kaire chinaw me video se yengmine siko miyobe punsi da karam ta kana na kari boidoi no ese haiba ngamde unjei dum le mi ba inaw ni ase yengo adubu nongdambagi tambak pada kana na kaisum to bangam banate gari na thongai biramba dagi ngasi di asmaina sajo laga leire do ado aina mayam da haijaga da bdi ngasi aina inaw sigi video thaga charapagi maram di aikhoi mayam na inaw si de yamna tamjaninga ba thabak inaw no toriba thabak se aikhoi di yamna inaw sibu akhoi yam thagat chani ha ebodagi aina nungsiman khina inaw sigi video thagat charpani ko isinaw ngak su kapmina rure inaw gi punsi wari lirakpada ado mayam inaw gi wafum khara mayam tamina siko nako ado inaw kano kap kano ai yam nongai te isu kapnenge ko ado inaw gi kap kano yam nongai te ko miyoy bagi punsi da kanam ka ngasi inaw na haigadra kana toiba thona se adugi matik chauthok chani ngai ni akhoi tamjani ngai ni miyoy bagi punsi da laibak da kana na kram madam kayo do na khangde ko adu singasi aina mayam ama le video namde ba sugum sai thagate adu singasi akhoi na tamjani ngai obodo thagat pani ko yam chauthok chani ngai oina awa ba su phajana mayok na raga ko smaina ima mayam gi marakta ima mayam gi su awa matamda sa mam tong su lang thukpa ngamba aduga asmaina thawna handa da kai tawbodo adugini kap kano ai yamna chauthok chan yam ning se yamna nungsiba aidi so akhoi tamjani ngai mayam lei ko aina aduna video sa lobani ado amuka ai wafam khara ga haijage ko inauna hojik leiriba rent to bhara amta lote hai ado ojadugi mingdo kai haiba rent loba Sanuk Stombi. ado yumnak to khangbro Laisamne Thoban Wangkem de Hukalapani. Laisamgi sa nungsitombi ai thobal wangkem dei hongalak pani ai ko kai gi oja meski oja ne thagat chari oja busu ko oja na yam sawa mateng pangwi bai yung gi rent amata lodi hai do mayam na su karigomba ai gi video se phangna ba taraga di ai asiga number pijage number sida di ai gi number oina hapcharage aduga mayam na karigomba mateng pangning ba legasu mateng pangbi adu natraga ai address to inaw gi yum yona chaning ba kaya leiraga su mateng khajitang pangning ba kya leiraga su ai inaw gi number ai ngonda gi loba yani asi ai mayam dagi ko sum akhoi smaina thona pa mobile paide mobile paide so ai siga bazar ima mayam leisidi ado yam chauthok chaningai oi ko khoi kap kano amatta ado mayam ai hujikti inaw sige video yam sangna moroi ge ko ayum jaraga video je khara semaga thadok charake aduga inaw leiba rent sisu mapuduna pesa lobide hai ko ado kanano dusu taminasi biro Aigi Ming Yaiko ang thadagi ni Mingna Tombi Kawi Hana Pungi Jeremy Gaina Takibadagi Pungi Bidding Amjatre Aduda Isum Ma Babagi Matiu I Hitawi Kasang and Sum Sayon Basali Ma Polakas. Hoi yam nungsi yam aina ngasi video lawja besigi maram diko asmaina ngasi ai khong se yadre haina su ai phamna le thok tagi ko adai thoklaga aina tawjariba sentha aina ngasi thoklai bese mayamda ngasi aigi inauna thoklai bese ase mayamda yam takchani ngai oiba yamna mayamna su samna inaw dagi ko yam tamjani ngai oiba aduna ina nungsiman ngina video se lobane ko yam aina lejeri je wangkhani ti pukin pan dani ai je khami oza nuksiba di metko oza sanuk stombi gi inda khamjai sanuk stombi na ai lebi ko sanuk zakari inta lawje de yam luna masa dum na mana guna sana yam luna thandi ai je chinaw mayam punang bu khoramjari hojik aina leiribase manipur gi ima kaithen dani asiga yam nuksiba inaw ma unaba thamoi do yamna chauthok chaningai oibode ina si video se lawjabani ado inaw sigi ming chauthok chaningai habadi kari gi no maram do so haijarake do inaw gi ming amadi leifam amtang mayam da khangan jarake ko ado mayam dam da haijarake aduga inaw gi matang naina haiduri se inaw na hairibo wafam se ngasi inaw oirba phibam sida inaw na mayam dagi mateng Nidori sarupudai humangaman sajage bi wakhalon da leiraga ngasi inawna sa haiba dabawna makhose thak ni iya bako ado satpada asmaina makhong se kam chaliba motau so thamoi yam noaite ngasi aina reimba phibam siga mamangda aina orimba phibam duga punsi sida inaw ni nangiba awaba mayam dako adubu aina haijaga dabadi inaw bu nungsi biba pukchen chawi leiba taragadi inaw ngasi ima ipa ga loinana punsi gi lambi sida inaw ngasi mayok na riba lanthing na riba sida mateng paning ba leiragadi aina pije riba number sida
ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯑꯃꯗꯤ ꯏꯅꯥꯎꯒ ꯎꯅꯔꯒ ꯏꯅꯥꯎꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯁꯤꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯦ ꯋꯥꯐꯝꯁꯦ ꯁꯤꯁꯦ ꯍꯥꯏꯖꯒꯦ ꯑꯗꯨꯕꯨ ꯏꯅꯥꯎꯅ ꯇꯥꯟꯖꯥꯁꯤꯗꯁꯨ ꯋꯥꯐꯝ ꯑꯃ ꯊꯝꯕꯤꯔꯛꯏꯀꯣ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯨꯠ ꯏꯅꯥꯎꯒꯤ ꯄꯨꯛꯆꯦꯜꯁꯦ ꯈꯟꯕꯤꯌꯨꯀꯣ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯨꯠ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯗꯔꯀꯥꯔ ꯇꯥꯔꯕ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯅ ꯍꯥꯏꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯤ ꯈꯖꯤꯛꯇꯅꯤꯀோ ꯕꯖꯥꯔꯗ ꯉꯁꯥꯏ ꯏꯅꯥꯎꯒ ꯎꯅꯔꯕ ꯃꯇꯝꯗ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯏꯀꯣ ꯃꯇꯝꯗꯨꯒꯤ ꯋꯥꯏꯗꯣ ꯅꯤꯡꯁꯤꯡꯉꯛꯄ ꯑꯗꯨꯒ ꯊꯃꯣꯏ ꯀꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥꯗ ꯇꯥꯕꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯈꯤꯗꯦ ꯑꯗꯨꯒ ꯑꯔꯣꯏꯒꯗ ꯍꯥꯏꯖꯒꯗꯕꯗꯤ ꯏꯅꯥꯎꯅ ꯂꯩꯔꯤꯕ ꯌꯨꯝꯕꯨꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯄꯨꯅ ꯊꯧꯖꯥꯜ ꯄꯤꯅꯔꯤꯕ ꯑꯣꯏꯔꯁꯅꯨ ꯄꯨꯟꯁꯤꯗ ꯇꯧꯔꯨꯕꯗ ꯑꯇꯩ ꯁꯣꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯔꯁꯅꯨ ꯃꯐꯝꯁꯦ ꯁꯤ ꯍꯥꯏꯖꯒꯦ ꯑꯣꯖꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯁꯥꯃꯛꯁꯨ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯔꯤꯀꯣ ꯀꯣꯂꯦꯖꯀꯤ ꯑꯣꯏꯔꯥ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯔꯥ ꯑꯗꯨꯗꯤ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯦꯠꯁꯀꯤꯅꯤ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯀꯣ ꯑꯗꯣ ꯑꯣꯖꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯀꯅꯥꯒꯨꯝꯕꯤ ꯑꯁꯨꯃꯥꯏꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯂꯩꯕ ꯇꯥꯔꯒꯗꯤ ꯏꯅꯥꯎꯕꯨ ꯑꯩꯈꯣꯏ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯃꯗꯤ ꯐꯤꯖꯤꯀꯦꯜꯂꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯄꯨꯟꯁꯤꯗꯀꯣ ꯂꯥꯟꯉꯝ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯔꯤꯕ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯄꯣꯛ ꯑꯣꯏꯅ ꯄꯣꯛꯎꯔꯒꯗꯤ ꯂꯥꯟꯒꯤ ꯂꯥꯟ ꯉꯥꯛꯇꯅꯤꯀோ ꯑꯗꯨꯗ ꯏꯅꯥꯎꯒꯤ ꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯦꯕꯁꯦ ꯏꯅꯥꯎ ꯅꯤꯡꯍꯟꯅꯒꯅꯨ ꯏꯅꯥꯎꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯦꯞꯄꯦ ꯍꯥꯏꯅ ꯏꯅꯥꯎꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯣꯏꯅꯕ ꯏꯅꯥꯎꯕꯨ ꯎꯅꯅꯤꯡꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯅꯝꯕꯔ ꯑꯁꯤꯗ ꯏꯅꯥꯎꯒꯤ ꯗꯤꯇꯦꯜꯁ ꯂꯧꯕ ꯌꯥꯒꯅꯤ ꯋꯥꯐꯝꯁꯦ ꯑꯁꯤ ꯍꯥꯏꯖꯒꯦ ꯑꯗꯨꯅ ꯑꯩ ꯃꯌꯥꯝꯗꯒꯤ ꯑꯁꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯆꯔꯛꯄꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯊꯦꯡꯅꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯌꯥꯎꯋꯤ ꯂꯧ ꯌꯥꯅꯤ ꯑꯗꯣ ꯏꯅꯥꯎꯁꯤꯅ ꯏꯅꯥꯎꯅ ꯌꯣꯜꯂꯤꯕ ꯆꯥꯁꯦ ꯃꯌꯥꯝꯅꯁꯨ ꯊꯛꯄꯤꯔꯒ ꯏꯅꯥꯎꯁꯤꯒ ꯃꯇꯦꯡ ꯑꯣꯏꯅ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯁꯤ ꯈꯤꯇꯪ ꯍꯥꯏꯖꯒꯦ ꯑꯗꯣ ꯈꯣꯏꯕꯥꯅꯤꯁꯨ ꯉꯥꯏꯍꯥꯛ ꯀꯥꯞꯊꯣꯛꯎꯔꯦꯀꯣ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯇ ꯀꯅꯥꯅ ꯀꯔꯝꯕ ꯃꯇꯝ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯉꯝꯗꯦꯀꯣ ꯐꯅ ꯂꯩꯔꯝꯕꯅꯤ ꯑꯦꯛꯁꯤꯗꯦꯟ ꯑꯣꯏꯕꯗꯒꯤ ꯑꯁꯨꯃꯥꯏꯅ ꯊꯣꯛꯈꯤꯕꯅꯤ ꯄꯦꯟꯗꯕꯅ ꯊꯜꯂꯕꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯤꯡꯕꯒꯤ ꯊꯧꯅꯥ ꯑꯃ ꯄꯥꯡꯒꯜ ꯑꯃ ꯑꯣꯏꯔꯦ ꯏꯃꯥ ꯕꯕꯥꯒꯤꯗꯃꯛꯇ ꯃꯥꯅ ꯍꯧꯖꯤꯛ ꯍꯤꯡꯉꯤꯕꯁꯦ ꯆꯥ ꯈꯔ ꯌꯣꯜꯂꯒ ꯃꯌꯥꯝꯅꯁꯨ ꯃꯥꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯥꯒꯤ ꯂꯩꯐꯝꯗꯣ ꯑꯗꯨ ꯆꯠꯂꯒ ꯈꯖꯤꯛꯇꯪ ꯑꯣꯏꯁꯨ ꯀꯩ ꯑꯋꯥꯠ ꯑꯄꯥꯗ ꯈꯖꯤꯛꯇꯪ ꯊꯃꯣꯏꯁꯦ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯆꯠꯄꯤꯌꯨ ꯋꯥꯐꯝꯁꯦ ꯁꯤ ꯍꯥꯏꯒꯦꯀꯣ ꯅꯪꯒꯤ ꯂꯩꯐꯝ ꯑꯦꯗ꯭ꯔꯦꯁꯇꯣ ꯆꯞ ꯆꯥꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯌꯥꯏꯔꯤꯄꯣꯛ ꯑꯪꯊꯥ ꯃꯌꯥꯏ ꯂꯩꯀꯥꯏ ꯌꯥꯔꯤꯄꯣꯛ ꯑꯪꯊꯥ ꯃꯌꯥꯏ ꯂꯩꯀꯥꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯔꯦꯁꯤꯗꯦꯟ ꯑꯦꯗ꯭ꯔꯦꯁꯅꯦꯕꯀꯣ ꯑꯩꯒꯤꯗꯤ ꯏꯁꯥꯅ ꯃꯌꯥꯝꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯕ ꯋꯥꯍꯩ ꯍꯥꯏꯕꯤꯕꯗ ꯍꯦꯟꯅ ꯑꯩꯒꯤ ꯆꯦꯆꯦꯅꯁꯨ ꯉꯁꯤꯗꯤ ꯍꯧꯖꯤꯛꯀꯣ ꯂꯨꯄꯥ 1,000 ꯑꯩꯉꯣꯟꯗ ꯄꯤꯕꯤ ꯑꯩ ꯂꯧꯔꯣꯏꯒꯦ ꯌꯥꯗ꯭ꯔꯦ ꯌꯥꯗꯦ ꯆꯦꯆꯦꯅ ꯑꯩꯅ ꯀꯩꯒꯨꯝꯕ ꯑꯍꯥꯎꯕ ꯑꯗꯣ ꯆꯥꯕꯤꯌꯨꯅꯦ ꯄꯩꯁꯥꯗꯤ ꯑꯩ ꯃꯁꯤꯡ ꯄꯜꯍꯟꯅꯤꯡꯗꯕꯅꯤ ꯑꯩ ꯄꯩꯁꯥ ꯄꯤꯅꯁꯨ ꯍꯥꯏꯅꯤꯡꯗꯕꯅꯤꯀꯣ ꯑꯗꯨꯝ ꯆꯦꯆꯦꯅ ꯅꯨꯡꯁꯤꯅꯕꯩ ꯁꯨꯝ ꯐꯠ ꯂꯥꯎꯁꯦ ꯕꯖꯥꯔ ꯂꯥꯛꯄ ꯎꯅꯕꯗꯨꯒ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯣ ꯑꯩꯒꯤꯗꯤ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯕ ꯋꯥꯍꯩ ꯍꯥꯏꯕꯤꯕ ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯍꯤꯡꯉꯤꯉꯩ ꯏꯁꯥꯒꯤ ꯀꯔꯤꯅ ꯍꯨꯃꯥꯡ ꯃꯔꯦꯟ ꯍꯤꯡꯖꯒꯦ ꯈꯜꯂꯦ ꯑꯩꯅ ꯃꯇꯦꯡꯕꯨ ꯃꯤꯔꯥꯏꯖꯕ ꯑꯃꯕꯨ ꯇꯧꯕ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯁꯣꯛꯊꯔꯕ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯐꯤꯕꯝ ꯆꯥꯗꯕꯁꯤꯡꯗ ꯑꯩꯉꯣꯟꯗ ꯄꯤꯕꯤꯒꯗꯕ ꯃꯇꯦꯡꯗꯣ ꯃꯣꯏꯗ ꯑꯣꯏꯅ ꯄꯤꯕꯤꯌꯨꯅ ꯑꯩꯅ ꯃꯌꯥꯝꯗ ꯈꯣꯏꯔꯝ ꯍꯥꯏꯖꯔꯤ ꯍꯣꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨꯀꯣ ꯃꯥ ꯀꯃꯥꯏꯅ ꯂꯩꯔꯤ ꯀꯩꯗꯧꯔꯤ ꯍꯪꯕꯤꯔꯀꯣ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯃꯥ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯃꯌꯥꯝꯗ ꯄꯥꯝꯗꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯊꯧꯅꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯅ ꯍꯥꯞꯃꯤꯟꯅꯁꯤ ꯑꯉꯝꯕ ꯈꯖꯤꯛꯇꯪ ꯃꯥ ꯂꯩꯇꯦ ꯃꯥꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯅꯦꯅ ꯑꯩꯈꯣꯏ ꯄꯤꯕ ꯅꯠꯇꯦꯀꯣ ꯅꯨꯡꯁꯤꯅ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯏ ꯃꯔꯤꯁꯦ ꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯩꯒꯨꯝꯕ ꯑꯍꯥꯎꯕ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯀꯩꯒꯨꯝꯕ ꯉꯁꯤ ꯑꯍꯥꯎꯕ ꯑꯃ ꯆꯥꯎꯋꯦꯅꯀꯣ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯃꯔꯤꯗ ꯑꯩꯅ ꯉꯁꯤ ꯅꯨꯡꯁꯤꯅ ꯀꯩꯒꯨꯝꯕ ꯑꯃ ꯆꯥꯎꯋꯦ ꯆꯦꯆꯦꯒꯤ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯣꯏ ꯆꯦꯆꯦꯒꯤ ꯅꯝꯕꯔꯁꯨ ꯂꯧꯍꯧꯔꯦ ꯑꯩ ꯆꯦꯆꯦ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯣꯏ ꯑꯗꯨꯝ ꯄꯨꯟꯁꯤꯒꯤ ꯑꯩꯅ ꯍꯤꯡꯉꯤꯉꯩ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯅꯤ ꯆꯦꯆꯦꯒꯤ ꯑꯋꯥꯕꯗꯨꯁꯨ ꯑꯩꯅ ꯃꯇꯦꯡ ꯆꯦꯆꯦꯒꯤ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯏꯁꯣꯔꯗ ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯤꯖꯒꯅꯤ ꯑꯩ ꯍꯥꯟꯅ ꯄꯨꯡ ꯌꯩꯖꯔꯝꯃꯤꯀꯣ ꯄꯨꯡ ꯌꯩꯔꯝꯕ ꯑꯩꯈꯣꯏ ꯁꯃꯥꯖꯀꯤ ꯊꯕꯛ ꯇꯧꯔꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤꯀꯣ ꯑꯗꯣ ꯉꯁꯤ ꯑꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯃꯛꯄꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯅꯥꯎꯒ ꯐꯪꯅꯕ ꯑꯩ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯦ ꯈꯟꯖꯩ ꯑꯗꯣ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯝꯅ ꯅꯨꯡꯁꯤ ꯈꯜꯂꯨꯔꯒꯀꯣ ꯑꯗꯣ ꯑꯔꯣꯏꯕꯗ ꯍꯥꯏꯖꯒꯗꯕꯗꯤ ꯂꯥꯟꯁꯨ ꯌꯥꯝꯅ ꯀꯜꯂꯤ ꯂꯥꯟꯁꯨ ꯂꯣꯏꯗ꯭ꯔꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯕꯖꯥꯔꯗ ꯆꯠꯂꯨꯕ ꯃꯇꯝꯗ ꯑꯩꯅ ꯅꯍꯥꯟ ꯂꯥꯛꯄꯗꯒꯤ ꯕꯖꯥꯔꯁꯦ ꯑꯃꯐꯥꯎ ꯆꯠꯇ꯭ꯔꯤ ꯉꯁꯤ ꯕꯖꯥꯔ ꯍꯥꯡꯕꯗꯒꯤ ꯉꯁꯤ ꯕꯖꯥꯔꯗ ꯊꯕꯛ ꯑꯃ ꯂꯩꯕꯗꯒꯤ ꯑꯩ ꯉꯥꯏꯍꯥꯛ ꯕꯖꯥꯔ ꯆꯠꯆꯔꯨꯕꯅꯤ ꯑꯗꯨꯗ ꯏꯅꯥꯎꯁꯦ ꯎꯅꯔꯛꯄꯗꯒꯤ ꯑꯩꯅ ꯏꯅꯥꯎꯒ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯅꯝꯖꯔꯛꯄꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝ ꯏꯅꯥꯎꯁꯤꯒꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯀꯣ ꯏꯃꯥ ꯏꯄꯥꯅ ꯉꯥꯡꯕꯗ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯀꯤ ꯀꯝꯄꯤꯇꯤꯁꯟꯗ ꯄꯨꯟꯁꯤꯒꯤ ꯀꯝꯄꯤꯇꯤꯁꯟꯗ ꯃꯥꯏꯊꯤꯕ ꯃꯇꯝꯗ ꯍꯤꯡꯉꯨꯔ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯈꯟꯕ ꯑꯃꯅꯤꯁꯨ ꯁꯨꯝ ꯊꯣꯛꯂꯛꯏꯀꯣ ꯑꯗꯨ ꯈꯟꯕꯤꯒꯅꯨ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯕ ꯄꯨꯟꯁꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯁꯤꯅ ꯌꯦꯡꯉꯣ ꯄꯨꯡꯖꯩꯗꯨꯅ ꯄꯨꯡ ꯆꯣꯂꯣꯝ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯒꯨꯝꯕ ꯏꯅꯥꯎꯗꯣ ꯉꯁꯤ ꯑꯁꯤꯒꯤ ꯐꯤꯕꯝꯗ ꯑꯣꯏꯔꯒꯁꯨ ꯌꯦꯡꯉꯨ ꯃꯥꯅ ꯉꯁꯤ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝꯗ ꯂꯥꯟꯁꯦ ꯀꯔꯝꯍꯥꯏꯅ ꯊꯦꯡꯅꯩ ꯍꯥꯏꯕꯁꯦꯀꯣ ꯇꯥꯏꯕꯪ ꯃꯄꯣꯛ ꯑꯣꯏꯅ ꯄꯣꯛꯂꯤꯕꯁꯤꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯏꯃꯥ ꯏꯄꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯕꯗꯣ ꯑꯗꯣ ꯉꯁꯤ ꯏꯅꯥꯎꯁꯤꯅ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯏꯕ ꯏꯆꯥꯁꯤꯡꯗ
ꯑꯁꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝꯅꯦꯕꯁꯦ ꯑꯁꯤ ꯈꯟꯕꯤꯌꯨ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯑꯁꯣꯏꯔꯥꯟ ꯌꯥꯎꯈꯤꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯄꯥꯔꯤ ꯃꯣꯝ ꯆꯦꯅꯦꯜꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ